ꯍꯧꯔꯁꯤ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯇꯥꯡꯀꯛ ꯃꯔꯤ ꯊꯣꯛꯅ ꯂꯩ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤꯅ 16 to 20 years ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯒꯤ ꯏꯊꯛ ꯏꯔꯥꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯇꯥꯎꯕ ꯃꯇꯝꯅꯤ꯫ ꯃꯁꯛ ꯐꯖꯕ ꯁꯤꯅ ꯑꯍꯥꯟꯕ ꯀꯣ ꯑꯗꯨꯒ ꯃꯔꯤꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝ ꯁꯥꯎꯅꯕ ꯌꯥꯎꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯒꯥꯔꯤ ꯐꯖꯕ ꯊꯧꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯍꯦꯛꯇ ꯄꯥꯝꯕ ꯍꯦꯛꯇ ꯍꯥꯏꯔꯦꯍꯦ ꯐꯥꯎꯕ ꯃꯇꯝꯅꯤ꯫ ꯋꯥꯎ ꯇꯤꯇꯤ ꯇꯤꯇꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯅ 21 to 25 years ꯃꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯝꯕ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯣꯏꯔꯛꯀꯗꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯣꯏꯔꯛꯀꯗꯕ ꯅꯨꯄꯥꯗ ꯉꯥꯎꯖꯕ ꯅꯨꯡꯁꯤꯁꯟꯕ ꯃꯇꯝꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯆꯨꯝꯃꯒꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯩꯁꯨ ꯈꯪꯗꯦ ꯑꯁꯤꯅ 26 to 30 years ꯊꯤꯒꯦꯔ ꯐꯖꯒꯦꯔ ꯃꯕꯨꯛ ꯀꯪꯒꯦꯔ ꯂꯋꯥꯏ ꯇꯥꯡꯒꯦꯔ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯗ ꯍꯦꯛꯇ ꯅꯨꯡꯁꯤꯁꯟꯕ ꯍꯦꯛꯇ ꯃꯋꯥ ꯅꯥꯏꯁꯤꯟꯕ ꯂꯩꯕ ꯇꯥꯡꯀꯛꯅꯤ꯫ ꯂꯥꯁꯀꯤ ꯇꯥꯡꯀꯛ ꯑꯁꯤꯅ 31 to above years ꯈꯨꯃꯨ ꯊꯣꯂꯛꯄ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯃꯥꯏꯗ ꯁꯤꯡꯂꯤ ꯊꯣꯂꯛꯄ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯑꯗꯤ ꯌꯥꯔꯒꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯅꯨꯄꯥ ꯑꯃꯕꯨ ꯐꯪꯖꯔꯗꯤ ꯌꯥꯗ꯭ꯔꯦ ꯅ ꯂꯩꯖꯕ ꯌꯦꯡꯅꯤꯡ ꯆꯥꯅꯤꯡꯕ ꯅꯨꯔꯥꯟꯅꯅꯤꯡꯕꯒ ꯐꯥꯎꯔꯛꯇꯕ ꯃꯇꯝꯅꯤ꯫ ꯄꯦꯜꯂꯦꯍꯦ